Sir Isaac Newton gi life ki achumba secret khara. Sir Isaac Newton hairabadi ming khangdabra leitre, especially students sing di soidana khangi Newton's first law, second law amasung third law sing aikoina pare. Sir Isaac Newton prithvi gi afaoba scientist sing gi marakta challi aikoina angang oiringai parakhi Newton na bagan amada phamlingai apple ama tarkhiba gi wari madudagi prithvi da changsin bagi shakti lei haibasida man research tawduna gravity gi matang da puthokpani kaina magi wari amadi gravity gi theory ka laktuna gasi fawuda nainari ba asini adubu afaoba scientist asigi dark secret khara gi wari su leiri madu su khangjin bayai Newton gi life ta timing amasu laki mahak na magi mo pa ga thina ba amasung mayum da makoi bu hingna thamlaga mai thadok pa pam khibagi wari su lei masi tanatana Newton na atai scientist sing na puthokpa theory singsu mapu sakibagi wari su leiri loinana Isaac Newton ase scientist na black magic haiba chemistry the look na khangbaga loinana paras nung na sana sembagi thabak su taram haidi masi tanatana mawan da kari problem leikiba khangdi lohong kidi si ba fauda lohong da mi ge saktam da siki so video sida Sir Isaac Newton gi achumba akup wari khara share tawjari 1643 gi wari ni afaoba scientist astronomer Galileo Galilei na prithvi gi akoi bada atai graha se leibani hairubagi damak mara leire haiduna matabadu gi charge na mabu phajin duna jail da leiringai tanjani shiramda yoroklaba phauda thadokidi jail da sumsiki Galileo Galilei sibagi namit marini mangda Sir Isaac Newton se pokhi amasung tungda physics astronomy amadi darshanik taming leiba misak amoiki mahak lairaba imungi machani mapa lawu bani Newton pokpagi tha ama mangda siki mapa ase mama na mabu jahi ani ahum yokli aduga charge ki ina khunba rupa amaga amuk lohongki madudagi Newton angang oiringai tigi naitom punsida nungaitana chawrakhibani magi mama amadi poktaba mapagi ବ୍ୟବहार da nungairakta mana chahi tara khakta phaba tanjada haiki nakoi ani bu hingna yumsida mai thadokadabani masi asum haijin bo anati Newton masamakta iramba list of scenes koba document amada yauri amasung ngasi su Britain gi Fort William Museum da lei hairi naitom punsidagi kaithokpagi damak Newton na science ki mating lokibani magi matam gi scientist sing amadi hana gi scientist sing na iramba lairik sing da nainaba hawi masigi nainaba asigi mahiyoina garden da phamlingai apple tarak pagi wafam ga loinana prithvi da chingsin bagi shakti yawba gravitational force ki theory gi ahubasu lakhi light ta atopa color su yauri haibase Newton gi research ki maroiba result amani maram di masigi mang da missing na khanarami light ase only angoba color oibra haina Newton na finalize toram ki light color white uba asida machu taret punna yauri light ta machu taret yauri haibagi proof Newton na prism amagi matingna putki amam barum amada prism thamlaga maduda light kapsilaga madudagi thorakpa refraction adu uraga puthoki bani light ta color taret yawi hairak pasida matamudugi scientist kaya magi against chatki adugi marakta Britain gi Royal Society of London gi main leader Royal Hook ki wadi Newton na nauna puthokli ba hairak liba wapam ase magini mana hana research tawtuna puthokrabani aduga madugi che changa to Newton na huki bani aiki masidigi Sir Isaac Newton matamdagi darshanik amadi scientist sing da yamna pen kidi room amada mathanta leiki amasung religion gi oiba laik laisu nainaduna leiki thamoi kaikiba naitom taba amati ariba literature kaya nainabadagi philosopher stone natraga parasnungi matang da khanglaktuna parasnungi matingna sana saba olhanba asigi maikai da su ansinki parasnung Newton gi matam khak tagi wanate tasengna maki parasnung na sokiba dhatu sanawali masigi nunga se discover tawgi da mak scientist kaya na makoi gi life sacrifice tawnaki parasnung gi maramda wari kaya dang lady makoi gi manungda Newton gi mingsul lak maramdi mahak nasu philosopher stone natraga paras nung sabagi damak experiment kaya dang tawki mayam nadi soidna khangani scientist ama science ki lamdang da contribution kaya piram kiba Sir Isaac Newton na sana sabagumba oiroidaba thabakta time mangalamudra adubu record singna akhang hai singna hairi material wani chingnadrabani Newton jingnadana achoba scientist ne adubu magi problem amadi laiki madudi atopa scientist apha
ba thorakpa mangondagi henba thorakpa ase mana uba ngamlamde jealous oirami matamdugi afaoba scientist amaming na Gottfried Wilhelm Leibniz na mathematics ki yamna maroiba branch ama hairaga calculus ase putoktuna popularize torokpa tanjata Sir Isaac Newton ga problem thoknaki Sir Isaac Newton high Gottfried na puthokpanati mana calculus asigi detail sandokpani adubu Gottfried na hukibani che changato haiduna achubu am oiki calculus ki mating ninga si chathariba computer engineering ge chu ba thabak thoram singa se foundation calculus ni scientists animak asigi marakta yetna ba se mayam ki mangda oiki yam the kanna naina ba yetna ba se torok bada Gottfried na matam du Royal Society of London ge scientists sing organization asida wa thamki bani adu bukana kiti maramdi matam du da di Newton Royal Society of London ki leader oire aduna finally calculus puthok pa se Newton nani hai basida finalize tauki tawhanki ko famdi Newton gi whole life ase lohongki di aduga nupi amataga leimen ki haibagi pawsu record ta phangdi hairi asini Sir Isaac Newton ngasi koina uriba khangliba amasung tasengna oikhiba animakki marakta khenaba so thanks for watching